Ziribamdagi miyoi taru kuki militant singna faduna pukhraga tamthina hatok pikraba matung khoisaunaraba miyamna sangsilakiba khongjangda saruk yakhiba khongjang loi kaya November tang 13 ki ahing nongyarda sekmaidagi miyoi yauna tongan mafamdagi miyoi kaya Manipur police na Phajinkhiba adubu yaningdaba phongdoktuna sekmaigi apunba body singna ngarang numidang mifam ama phamlaba matung police na Phajinkhiba miyoi sing asi condition amata yaudana ngasi ayuki pung 12 fawbagi manungda lengak asina Thadorktrabadi ngasi nungtin pung ama taba matamdagi National Highway 2 Imphal Dimapur Lambi asi Phajinkhiba miyoi sing Thadorktriba phawba Bandh Touragani haina sekmaigi apunba body na phongdorakli Haukiba tang 13 ki ahing nongyaida Koigi mara leijadraba isa singbu Phajinkhiba mayokta sekmai miyamna sarkar gi mafamda karigumba khara haijari madudi phakiba isa sing asibu condition amata yaudana hayeng tang 18 gi ayuki pung paro phawgi manungda thadokpiraknaba sarkar gi mafamda hanna haijari karigumba miyam na haijaba si sarkar na tabidaba toklagadi hayengi ayuki pung 12 sida thadokpi daba taragadi nungthingi pung amadagi sekmai miyam na kudaktagi oina matang kaktana Phajinkhiba isasingbu thadoktriba phawba National Highway si thingjinjargani